Hi, hi ma'am. 2025 ki Wakchinggi Taranithoini Panba Emoinu Iratpa Numitni asida Suzuki Maikaidagi Yaipoi Mongon Pijari Yumthong Khudinggi Emoinugi Kai loi katpa khotpa onendo khoi kai aithen pot imana kalami ado ma'am video mateng amtang tajage soigi bangangi ba yaroga su ma'am ngakpiu video number je kya kana haijadri khaka tamjabani Athin po chu semba loijarame imana mayai gisina ima Emoinu gini somata gisina ima lemeren gi sina laing de ipai bungu gini ado imana jik lai semba sabari loisalame athin po che ajik lai gi makhada ima Emoinu gi katna ba khona ba ready tawna ba honari imana yam kannaเลยพวกแกด้วยเนี่ยเราต้องจะว่าไอ้มากาลาเราจะพัฒนาคุยลำจะงี้คุยลำพี่เนยบิวช่วยนักร้องแต่ไม่มาข้างเธอพี่เนยบิวได้มั้ยคนคุยจะไปคิดอาศัยนั่นไงพวกคุยมุกมันทำงานฮับอยู่นาเด็กแต่พี่เนยบิวอันนั้นก็จะเห็นอะไรก็ได้เจ้าพวกมังคนพี่เนยบิวหนักคนมาทำกันเนี่ยยุ่งทุ่งคือทิ้งกี่มาจะจังด้วยเนี่ยบะจังบะการสิดาคุยกี่ทุกทางไม่ได้ทานแบบเจ้ไอ้กระดิ่งช่วยเดี๋ยวทานเลยเลยแต่น่ะเที่ยงตลาดประกันแต่คุยเนี่ยกินลาเตียนจะต้องทานแล้วทำเนี่ยเวลาเท่ากี่ดะอาจจะทานแล้วทำมาทำที่จะมาเนี่ยจังก็ได้คุยกี่จักคุ้มเกยกี่เจ้คุ้มเตะก็กระดิ่งกี่ดะด้วยนั่นน่ะนั่นไม่กี่มาพัฒนาทำมันมาก็สิบนั้นทำมันมาก็ดีมากจังก็ได้งานจังอีให้บะไม่งานที่ก็ได้จะมาให้ได้จังให้แบบผมมันก็ดีไม่ดูงานแบบนี้จังเกลียดนะอันนี้ก็เป็นทัศนิมิตะแต่กี้อิโมนุนิมิตะเรียนตัวโตแล้วก็อายุยังช่วยแบบที่บุตรน่ะดีอาทิตย์งานเดียดนะเรียนตัวชิดเลยจีอันนี้ดีกันเลยนี่หมายเนี่ย yari nge ให้เนี่ยให้เนี่ยให้จี ai di amot pa ukhak nungak tham ngonu ลูกค้าทำแบบเสียยาดีใจแบบเสียยาดีแต่กี้ cha lo ga wai nung tai thua thom คุยกันเราจะได้ที่บรรดาชาวันนี้นะพวกไม่ว่าเนี่ยบะจะชาตัวก็ไหวด้วยเต็งได้เนี่ยบะคุณมาไหวใจดีนี่มาต้องดีต่อเลยที่ทางนี้อันนั้นต้องนี่เจงานเนี่ยมาต้องเราก็จิกชันต้องอะไรนั่งกันปนคุณจิการงี้มาเกี่ยวกับจะนั่งนั่งก็คุยคุณมุติแต่ใครได้เนี่ยคุณมุติเนี่ยดูซะจริงๆใครเป็นเรื่องนั้นแต่สิ่งนั้นคุณรู้ว่าจะtapi ketika kami meneliti laporan itu, tapi ini yang sama-sama membuat ini yang kami buat lebih dari itu. Anda percaya ini laporan tentang jenazah yang berbeda, anda ada dokumen itu, itu nampak tidak itu. Oh, ada kami tapi kalau kita satu usia ini, mana jenazah yang ada belum nabi usia ini, kami kemana pun ada yang terbuka. Jadi iman itu memakai mata pembukaan pengetahuan jenazah yang tidak berbeda. Jadi itu semua nanti itu tadi. Dari ya kami dia dari ini lagi oh ya dari dia kan bersama dengan ini proses itu kan sudah berpilih naik untuk dari tidak naik ini ya dari chai yo ge phatta ba kai loi na đi mua lại mình phát ra bằng đi để đua cái này vậy nhưng mà cái này nó cái này cái hết sao vậy người đi lang rồi quạt quả nè Emoinu salam mana pore ini ba salam bagi masa ni Emoinu kan yogi masa Emoinu dia salam apa pore ini ba masa mingi mai la me kali te khau ta te khau thong na lo ba Emoinu gi kan yo je salam bai ma je pi ai ngu hai je ma je kan yo na lo ba ji ki commanding tho quạt pa ji na adu lo ma tam ji da ma na mai tai ni ngo ne na
ꯉꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯤꯔꯣꯜꯂꯀꯥꯟꯗꯅꯦ ꯂꯪꯊꯣꯔꯛꯄꯅꯦꯕ ꯈꯥꯏꯅꯔꯕ ꯈꯥꯏꯅꯕꯗꯒꯤ ꯄꯤꯌꯥꯏꯅꯨꯅ ꯃꯆꯥꯁꯦ ꯌꯣꯛꯑꯒ ꯁꯨꯝ ꯂꯩꯔꯦꯗꯅ ꯂꯩꯔꯀꯥꯟꯗ ꯃꯥꯁꯤꯅ ꯆꯥꯎꯔꯀꯥꯟꯗ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯃꯥꯁꯦ ꯂꯩꯕ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯆꯂꯥꯝꯕꯁꯦ ꯑꯗ ꯅꯣꯡꯃꯗꯤ ꯃꯥꯅ ꯏꯃꯣꯏꯅꯨꯅꯅꯦꯕ ꯇꯧꯍꯜꯂꯛꯏꯁꯤꯁꯨ ꯃꯥꯁꯤꯅ ꯁꯖꯤ ꯁꯥ ꯇꯥꯟꯕ ꯆꯠꯂꯤꯗꯅ ꯊꯥꯏꯅꯗꯤ ꯁꯥ ꯇꯥꯟꯕ ꯆꯠꯄꯁꯤꯗ ꯃꯃꯥꯅꯗꯤ ꯑꯋꯥꯡ ꯀꯩꯅꯣꯗ ꯈꯥ ꯃꯀꯩꯗ ꯆꯠꯀꯅꯨ ꯑꯗꯨꯝ ꯍꯥꯏꯕ ꯈꯥ ꯃꯀꯩꯗꯅꯦ ꯇꯨꯃꯨ ꯂꯩꯔꯤꯁꯦ ꯑꯗ ꯆꯂꯥꯝꯕꯁꯦ ꯑꯁꯣꯟꯂꯣꯝ ꯆꯠꯈꯤꯅꯦꯅ ꯆꯠꯀꯅꯨ ꯑꯗꯨꯝ ꯍꯥꯏꯕ ꯑꯗ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯅ ꯁꯗꯥ ꯆꯠꯄꯗꯤ ꯁꯥꯁꯦ ꯑꯝꯇ ꯐꯪꯗ꯭ꯔꯕ ꯁꯖꯤꯁꯦ ꯈꯥ ꯄꯥꯡꯅ ꯎꯔꯕ ꯃꯥꯅ ꯁꯖꯤꯁꯤꯗ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦꯅ ꯃꯥꯅ ꯁꯖꯤꯁꯦ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯟꯅꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯂꯥꯟꯊꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯃꯐꯝꯁꯦ ꯇꯦꯈꯥꯎ ꯂꯩꯕꯥꯛꯁꯤ ꯌꯧꯔꯦꯕ ꯌꯧꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁꯖꯤꯁꯦ ꯅꯤꯡꯊꯧꯁꯤ ꯁꯤꯡꯍꯥꯁꯟ ꯃꯈꯥꯗ ꯆꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯪꯈꯤꯕꯗꯒꯤ ꯃꯥꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯦꯕ ꯃꯥꯅ ꯇꯥꯜꯂꯛꯄ ꯁꯖꯤꯅꯤꯅ ꯑꯗ ꯁꯖꯤꯗꯣ ꯄꯤꯔꯛꯑꯣ ꯌꯥꯝꯅ ꯇꯥꯜꯂꯛꯄ ꯁꯖꯤꯅꯤꯅ ꯍꯥꯏꯔꯕ ꯅꯤꯡꯊꯧꯁꯤꯗ ꯅꯤꯡꯊꯧꯁꯤꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯖꯔꯕ ꯖꯤꯕꯕꯨ ꯀꯃꯥꯏꯅ ꯇꯧꯅ ꯄꯤꯗꯣꯏꯅꯣ ꯄꯤꯕ ꯌꯥꯔꯣꯏꯅ ꯃꯕꯥꯅꯤꯁꯦ ꯐꯨꯅꯔꯕ ꯅꯤꯡꯉꯥꯏ ꯁꯤꯡꯗꯥꯟꯅꯕꯗꯩ ꯐꯨꯅꯕꯁꯤꯗ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯁꯤꯅ ꯉꯝꯃꯕ ꯀꯩꯅꯣꯁꯤꯅ ꯀ꯭ꯋꯥꯛꯄꯁꯤꯅ ꯉꯝꯗ꯭ꯔꯕ ꯃꯄꯥꯁꯤꯅ ꯉꯝꯗꯦꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯉꯝꯃꯦꯕꯀꯣ ꯃꯆꯥꯅꯨꯄꯥ ꯀꯩꯅꯣ ꯆꯂꯥꯝꯕꯁꯤꯅ ꯉꯝꯕ ꯑꯗ ꯃꯥꯅ ꯅꯪ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯩꯅ ꯃꯐꯝꯗꯨꯗꯤ ꯃꯥꯅ ꯀꯜꯂꯤ ꯂꯩꯅꯦꯕ ꯀ꯭ꯋꯥꯛꯄꯁꯦ ꯑꯗ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯁꯨꯅꯣ ꯅꯪꯒꯤ ꯄꯩꯁꯣꯏ ꯈꯪꯉꯀꯥꯟꯗ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯄꯤꯒꯦ ꯑꯅ ꯍꯥꯏꯔꯕ ꯑꯗ ꯃꯥꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯗꯤ ꯄꯤꯌꯥꯏꯅꯨ ꯀꯧꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯕ ꯑꯗ ꯃꯥꯅ ꯄꯤꯌꯥꯏꯅꯨꯗꯤ ꯈꯪꯉꯦꯗꯅ ꯃꯥꯏ ꯅꯨꯄꯥ ꯃꯄꯥꯗꯨꯅꯦ ꯑꯗꯨꯒ ꯏꯄꯥꯗꯤ ꯏꯃꯥꯅ ꯇꯥꯛꯎ ꯌꯥꯗꯦ ꯏꯄꯥꯒꯤ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯆꯂꯥꯝꯕꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯒꯤ ꯁꯤꯡꯍꯥꯁꯟ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯍꯥꯏꯌꯨ ꯁꯖꯤꯗꯣ ꯑꯗꯨ ꯃꯥꯅ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯕ ꯅꯪꯅ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯈꯩ ꯑꯩ ꯄꯤꯒꯦ ꯑꯗꯨꯒ ꯁꯖꯤꯁꯤꯗꯤ ꯄꯤꯔꯣꯏ ꯍꯥꯏꯕ ꯃꯥꯅ ꯅꯤꯡꯊꯧꯁꯤꯅ ꯑꯗꯣ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕꯁꯤꯗ ꯑꯗꯨꯗꯤ ꯅꯃꯥꯗ ꯑꯃꯨꯛꯇ ꯍꯪꯉꯨꯆꯣ ꯅꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯪꯅ ꯑꯗꯨꯝ ꯂꯥꯛꯑꯣ ꯁꯤꯗ ꯑꯗꯨꯒ ꯄꯤꯒꯦ ꯁꯖꯤ ꯑꯣꯏꯔꯁꯨ ꯑꯃꯣꯏꯁꯨ ꯄꯤꯔꯒꯦ ꯍꯥꯏꯔꯕ ꯑꯗ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯁꯤꯗ ꯃꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯁꯦ ꯁꯣꯏꯍꯜꯂꯛꯇꯦꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯃꯥꯁꯤꯅꯁꯨ ꯋꯥꯔꯦꯗꯅ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯪꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯖꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯇꯥꯟꯅꯔ ꯆꯠꯄꯗ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯏꯕꯥꯅꯤ ꯅꯝꯅꯕꯗꯒꯤ ꯑꯩꯅ ꯉꯝꯃꯦ ꯃꯥꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯈꯣꯠꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥꯅꯤ ꯈꯣꯠꯅꯦꯅ ꯍꯥꯏ ꯅꯃꯥꯗ ꯃꯥꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯅꯃꯥꯗ ꯍꯪꯉꯨꯆꯣ ꯑꯗꯨꯒ ꯄꯤꯒꯦꯅ ꯍꯥꯏꯌꯦꯅ ꯏꯃꯥ ꯀꯔꯤ ꯂꯧꯁꯤꯒꯦꯅ ꯍꯥꯏꯕ ꯃꯆꯥꯁꯤꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨꯁꯦ ꯊꯧꯑꯣꯏꯕꯤꯅꯦꯕ ꯃꯥꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯖꯒꯥꯗ ꯂꯩꯕ ꯄꯣꯠꯅꯦꯕ ꯃꯥꯁꯦ ꯑꯗꯨ ꯂꯩꯅꯤꯡꯗꯗꯅ ꯃꯥꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯥꯎꯍꯣꯡ ꯉꯥꯍꯣꯡꯅꯕꯅ ꯃꯥꯁꯤꯅ ꯁꯣꯝꯗ ꯂꯩꯅꯤꯡꯕꯗꯒꯤ ꯁꯖꯤ ꯁꯥꯔꯒ ꯃꯨꯔꯇꯤꯗꯣ ꯁꯥꯔ ꯂꯥꯛꯏꯅꯦꯕ ꯃꯥꯒꯤ ꯁꯥꯏꯌꯣꯜ ꯍꯣꯜꯂꯒ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣꯁꯤꯅ ꯄꯤꯌꯥꯏꯅꯨꯁꯤꯅ ꯍꯥꯏꯔꯦꯕ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯪ ꯑꯇꯩ ꯑꯝꯇ ꯅꯤꯔꯨꯔꯅꯨ ꯁꯖꯤꯁꯨ ꯅꯤꯅꯨ ꯑꯃꯁꯨ ꯅꯤꯅꯨ ꯀꯔꯤꯝꯇ ꯅꯤꯔꯨꯔꯅꯨ ꯉꯁꯥꯏꯒꯤ ꯏꯕꯦꯝꯄꯣ ꯏꯃꯣꯏꯅꯨ ꯄꯤꯌꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯗꯨ ꯏꯃꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯅꯨꯕꯤꯗꯣ ꯂꯧꯔꯒ ꯍꯥꯏ ꯃꯆꯥꯁꯤꯅ ꯑꯆꯝꯕ ꯍꯅꯨꯕꯤ ꯅꯠꯇꯦ ꯃꯥꯅ ꯂꯥꯛꯑꯗꯤ ꯑꯩꯈꯣই ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯆꯥꯎꯍꯣꯡ ꯉꯥꯍꯣꯡꯗꯣꯏꯅꯤ ꯃꯥꯅꯅꯦ ꯃꯌꯥꯝꯒꯤ ꯂꯪꯒꯩ ꯄꯨꯝꯅꯃꯛ ꯄꯨꯕꯤꯔꯛꯏꯕꯁꯦ ꯁꯅꯥ ꯀꯩꯅꯣ ꯄꯩꯁꯥ ꯈꯪꯗꯦ ꯑꯗꯒꯤ ꯐꯧ ꯆꯦꯡꯗ ꯈꯪꯗꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯂꯪꯒꯩ ꯄꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯅ ꯏꯃꯣꯏꯅꯨ ꯄꯤꯌꯨ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇꯗꯤ ꯂꯧꯔꯣꯏ ꯍꯥꯏꯌꯨ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯌꯣꯅ ꯍꯥꯏꯔꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯅꯣꯡꯉꯥꯜꯂꯒ ꯃꯥꯁꯦ ꯑꯃꯨꯛ ꯆꯠꯂꯦꯗꯅ ꯆꯠꯂꯒ ꯅꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯏꯃꯥ ꯏꯕꯦꯝꯄꯣ ꯏꯃꯣꯏꯅꯨ ꯄꯤꯌꯨ ꯁꯤꯅꯦꯕ ꯃꯥꯅ ꯃꯥꯅ ꯄꯤꯌꯥꯏꯅꯨ ꯅꯪꯁꯦ ꯁꯤꯡꯉꯤꯗꯀꯣ ꯑꯩꯅ ꯄꯤꯒꯅꯦꯅ ꯁꯔꯤ ꯁꯣꯟꯇꯣꯛꯈ꯭ꯔꯕꯅꯤꯅ ꯄꯤꯗꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯗ ꯏꯃꯣꯏꯅꯨꯁꯦ ꯄꯤꯔꯛꯄꯅꯦꯕ ꯄꯤꯔꯛꯄ ꯅꯨꯃꯤꯠꯁꯦ ꯋꯥꯛꯆꯤꯡꯒꯤ 12ꯊꯣꯏꯅꯤ ꯄꯥꯟꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯁꯦ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯥꯅ ꯏꯃꯣꯏꯅꯨ ꯀꯩꯅꯣꯅ ꯈꯨꯃꯟꯒꯤ ꯀ꯭ꯋꯥꯛꯄꯗꯒꯤ ꯃꯅꯥꯛꯇꯒꯤ ꯄꯣꯔꯛꯏꯕ ꯆꯂꯥꯝꯕꯅ ꯄꯣꯔꯛꯄ ꯅꯨꯃꯤꯠꯁꯦ ꯉꯁꯤꯁꯤꯅꯦꯕ ꯉꯁꯤꯁꯤꯅꯦꯕ ꯑꯗꯨꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅꯕ ꯃꯌꯥꯝꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯝꯖꯕ ꯏꯃꯣꯏꯅꯨ ꯃꯩꯇꯩ ꯅꯠꯇꯕꯗꯁꯨ ꯂꯥꯠꯂꯦꯕ ꯀꯩꯅꯣ ꯀꯕꯨꯏꯅ ꯂꯥꯠꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯣꯏꯅ ꯂꯥꯠꯂꯤꯕ ꯀꯥꯡꯕꯨꯁꯦ ꯁꯤꯡꯁꯤꯅꯅꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒꯅꯦ ꯏꯃꯣꯏꯅꯨꯁꯦ ꯏꯔꯥꯠꯈꯤꯕꯅꯦꯕ ꯉꯁꯤꯗꯒꯤ ꯉꯁꯤꯗꯒꯤ ꯋꯥꯛꯆꯤꯡꯒꯤ 12ꯊꯣꯏꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯋꯥꯛꯆꯤꯡꯒꯤ 12ꯊꯣꯏꯅꯤ ꯄꯥꯟꯕ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄ ꯅꯨꯃꯤꯠ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯁꯤꯁꯤꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦ ꯅꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯁꯨ ꯃꯈꯥ ꯇꯥꯔꯛꯄ ꯅꯆꯥ ꯅꯁꯨꯗ ꯑꯃꯨꯛ ꯑꯩꯅ ꯂꯤꯔꯤ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯂꯤꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯂꯤꯗꯦ ꯍꯥꯏꯕ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯄꯥꯎꯗ ꯀꯩꯗ ꯇꯥꯕꯗꯒꯤ ꯗ꯭ꯔꯃꯥ ꯇꯥꯕꯗꯒꯤ ꯈꯪꯉꯤꯅꯦ
ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯥꯍꯣꯏꯗꯤ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯂꯤꯊꯣꯛꯄ ꯑꯃꯗꯤ ꯍꯩꯖꯗꯦꯕ ꯃꯥꯁꯨ